ꯑꯩ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯎꯟꯄꯣꯠ ꯄꯤꯅꯕ ꯂꯧꯅꯕ ꯑꯁꯤ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯅꯔꯒꯗꯤ ꯅꯨꯄꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯊꯕꯛ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯡꯅ ꯇꯧꯕ ꯃꯁꯤ ꯊꯤꯔꯒ ꯂꯨꯍꯣꯡꯕꯁꯦ ꯃꯁꯤꯁꯨ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯐꯖꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯣꯏꯅꯔꯦꯕ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯈꯤꯗ꯭ꯔꯦꯕ ꯈꯟꯅꯔꯦ ꯆꯩꯅꯔꯦꯕ ꯅꯈꯣꯏ ꯀꯧꯅꯗꯅ ꯇꯧꯋꯦꯕ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯆꯠꯇꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯘꯔꯤ ꯑꯗꯣ ꯃꯗꯨꯁꯨ ꯅꯣꯡꯃꯗ ꯑꯅꯤꯔꯛꯇꯤ ꯃꯇꯝ ꯆꯨꯝꯅ ꯇꯥꯛꯄꯅꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯗꯨꯅ ꯌꯥꯝꯅ ꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯁꯦ ꯄꯣꯛꯂꯦ ꯈꯜꯂꯁꯤꯕ ꯂꯩ ꯑꯁꯦ ꯄꯣꯛꯂꯕꯁꯨ ꯑꯩꯈꯣꯏ ꯆꯥ ꯊꯛꯄꯗꯤ ꯂꯦꯞꯇꯦꯕ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯣꯠꯅꯖꯕꯗ ꯁꯛꯁꯦꯁ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯣꯔ ꯐꯦꯂꯤꯌꯔ ꯑꯣꯏꯔꯦ ꯈꯜꯂꯁꯤꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯅꯪꯒꯤ ꯑꯦꯅꯔꯖꯤ ꯑꯗꯣ ꯃꯗꯨ ꯗꯥꯎꯟ ꯆꯠꯍꯜꯂꯣꯏꯗꯕꯅꯤꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯍꯣꯠꯅꯔꯔꯣꯏꯒꯦ ꯑꯩ ꯉꯝꯂꯔꯣꯏꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯦꯜꯂꯣꯏꯗꯕꯅꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩ ꯄꯣꯛꯂ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯄ ꯂꯦꯞꯇ꯭ꯔꯒꯗꯤ ꯅꯪ ꯍꯣꯠꯅꯅꯤꯡꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯍꯣꯠꯅꯅꯤꯡꯕꯒꯤ ꯒꯨꯟ ꯑꯗꯣ ꯃꯗꯨ ꯀꯔꯤꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯟꯊꯍꯟꯗꯣꯏꯅꯣꯕ ꯑꯃꯨꯔꯛꯇ ꯌꯥꯍꯧꯗ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯨꯄꯤꯗꯀꯣ ꯅꯨꯄꯤꯅ ꯍꯦꯜꯂꯤꯕ ꯑꯣꯠꯄ ꯅꯩꯕ ꯑꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 9 10ꯗ ꯍꯧꯒꯠꯄꯁꯦ ꯀꯩꯁꯨ ꯊꯑꯣꯏꯅ ꯂꯧꯔꯣꯏꯕ ꯇꯨꯝꯖꯁꯅꯨꯀ ꯍꯥꯏꯒꯅꯤꯕ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯄꯨꯡ 4 ꯑꯣꯔ 5ꯗ ꯍꯧꯒꯠꯍꯧꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯟꯗ꯭ꯔꯤ ꯃꯁꯤꯕꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯖꯕ ꯁꯥꯔꯤ ꯃꯌꯨꯝꯗꯒꯤ ꯇꯥꯛꯂꯛꯇꯕ꯭ꯔꯥ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯃꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯐꯪꯒꯅꯤꯕ ꯃꯆꯥꯅꯨꯄꯤꯅ ꯊꯦꯡꯅ ꯍꯧꯒꯠꯄꯗꯗꯤ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯂꯧꯔꯣꯏ ꯃꯃꯧ ꯅꯨꯄꯤꯅ ꯅꯣꯡꯃꯈꯛ ꯊꯦꯡꯅ ꯍꯧꯒꯠꯈꯤꯕꯗ ꯋꯥꯀꯥꯏ ꯁꯥꯒꯅꯤ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯋꯥꯔꯛꯇꯕꯤ ꯍꯥꯏꯕ ꯃꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕ ꯐꯪꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤꯕ ꯑꯋꯥꯕ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯕꯁꯨ ꯐꯪꯂꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯃꯀꯨꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌꯥ ꯇꯥꯕ ꯐꯪꯂꯝꯂꯣꯏꯕ ꯃꯃꯧ ꯅꯨꯄꯤꯅ ꯃꯅꯦꯝꯕꯣꯛ ꯑꯣꯠꯂꯦ ꯑꯣꯔ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯂꯤ ꯅꯩ ꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌꯥ ꯇꯥꯕ ꯐꯪꯒꯅꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯃꯃꯥ ꯑꯣꯠꯂꯦ ꯅꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌꯥ ꯇꯥꯕ ꯐꯪꯂꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯅꯦꯝꯕꯣꯛ ꯑꯣꯠꯂꯦ ꯃꯃꯥ ꯃꯄꯥ ꯑꯣꯠꯂꯦ ꯑꯣꯔ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯌꯥ ꯇꯥꯕ ꯐꯪꯒꯅꯤꯕ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯦꯜꯂꯤꯕ ꯌꯥꯝꯅ ꯑꯣꯠꯄ ꯅꯩꯕꯁꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯦ ꯅꯨꯄꯥꯅ ꯌꯨꯝ ꯄꯨꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯑꯁꯦ ꯅꯨꯄꯤꯗ ꯐꯪꯂꯝꯕ ꯊꯣꯛꯂꯒꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯃꯃꯥ ꯃꯆꯥꯁꯤꯡꯒ ꯀꯥꯏꯅꯔꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯩꯕ ꯃꯁꯤ ꯑꯆꯨꯝꯕ꯭ꯔꯕ ꯑꯩ ꯍꯥꯏꯒꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯄꯣꯏꯟ ꯈꯔꯇꯪ ꯊꯝꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯂꯩꯕ ꯅꯪꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯅꯆꯥꯃꯛꯅꯤ ꯈꯟꯅ ꯂꯣꯏꯅꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯀꯥꯏꯅꯕ ꯂꯩꯔꯣꯏꯕ ꯀꯔꯤꯁꯨ ꯈꯟꯅ ꯆꯩꯅꯕ ꯂꯩꯔꯣꯏꯕ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯅꯦꯝ ꯅꯀꯨꯁꯤꯡꯗꯣ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅꯤ ꯈꯜꯂꯒ ꯅꯪꯅ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯅ ꯇꯧꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯀꯗ꯭ꯔꯕ ꯀꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥꯗꯒꯤ ꯀꯥꯏꯅꯒꯗꯕꯒꯦꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯅ ꯑꯃ ꯌꯥꯅꯗꯕ ꯃꯃꯧꯅ ꯃꯅꯦꯝꯄꯣꯛ ꯌꯥꯗꯕ ꯃꯅꯦꯝꯄꯣꯛꯅ ꯃꯃꯧ ꯅꯨꯄꯤ ꯌꯥꯗꯕ ꯄꯥꯝꯕ ꯄꯥꯝꯗꯕ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯕ ꯀꯥꯏꯅꯕ ꯂꯥꯛꯏꯕꯁꯦ ꯏꯃꯨꯡꯗ ꯃꯃꯧ ꯅꯨꯄꯤ ꯐꯠꯇ꯭ꯔꯕ ꯑꯣꯔ ꯃꯅꯦꯝꯄꯣꯛ ꯐꯠꯇ꯭ꯔꯕ ꯁꯣꯏꯗꯅ ꯀꯥꯏꯅꯕ ꯂꯥꯛꯀꯅꯤꯕ ꯃꯅꯦꯝꯄꯣꯛ ꯐꯠꯇ꯭ꯔꯒꯅ ꯃꯃꯧ ꯅꯨꯄꯤ ꯋꯥꯏ ꯃꯃꯧ ꯅꯨꯄꯤ ꯐꯠꯇ꯭ꯔꯒꯅ ꯃꯅꯦꯝ ꯃꯀꯨ ꯋꯥꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒ ꯂꯩꯅꯈꯤꯕꯁꯤꯡꯁꯦ ꯃꯃꯧ ꯐꯠꯇꯕ ꯑꯁꯤꯒꯨꯝꯕꯅ ꯀꯌꯥ ꯃꯔꯝ ꯑꯣꯏꯔꯒꯅꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯣꯏꯔꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯁꯤꯡ ꯅꯨꯄꯤꯁꯤꯡ ꯀꯌꯥ ꯑꯃ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯅꯦꯝꯄꯣꯛ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯨ ꯑꯣꯏꯕꯁꯦ ꯅꯨꯄꯤ ꯐꯕꯁꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯌꯨꯝ ꯑꯃꯗ ꯂꯩꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯨꯄꯤ ꯐꯕ ꯃꯊꯧ ꯇꯥꯏꯕ ꯅꯨꯄꯤ ꯐꯔꯕꯗꯤ ꯅꯨꯄꯥꯅ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯊꯦꯝꯕ ꯌꯥꯒꯅꯤꯕ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯦꯝꯂꯒꯁꯨ ꯊꯣꯛꯀꯗꯕ ꯄꯣꯠ ꯅꯠꯇꯦꯕ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯑꯐꯕ ꯍꯥꯏꯕꯁꯤ ꯆꯪꯉꯤꯕ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯑꯗꯨ ꯅꯆꯥꯃꯛꯅꯤ ꯈꯜꯂꯣ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯅꯅꯦꯝ ꯅꯀꯨꯁꯤꯡꯗꯣ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯈꯜꯂꯣꯕ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯀꯥꯏꯅ ꯁꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯆꯩꯅꯕ ꯃꯁꯤꯒꯤ ꯋꯥꯀꯥꯏ ꯊꯣꯛꯀꯗꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯒ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯃꯤꯟꯅꯒꯅꯤꯕ So guys, thank you so much. Ngasi tabirabase Dasnagi channel da ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯒꯨꯝ ꯑꯣꯏꯕ ꯋꯥꯔꯤ ꯈꯔꯗꯪꯅꯤ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕꯤꯕ ꯊꯣꯛꯂꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯗꯥꯁꯅꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯎꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯤ ꯃꯔꯝꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ